Miss PAODAM meeting tabi singbu ahan ba makta taram na okche bogalone na no maiting kundi soina kurumjari ngasi ki marui ba pauda Assembly reform na ngasi Manipur Appropriation number 1 Bill 2024 amasung number 2 pass taw khibaga lone na NRC chatna hanaba government ki resolution amuk hanna reaffirm tawduna center da amuk hanna thanaba house na adopt tawkhre State Force amadi kulngak libasingna kulai thadokpa yaroi e masel hana shunaba lepu haibagi wapkat reform sing zathakre Northeast Culture, Literature, Language and Education a multidisciplinary approach haiba hiramda numit ini chathagadaba national seminar hawdokre Lunana Bengaluru da cafe amada bomb bukhai bagi thodokta mi mapan asopan nangkre Mapung pau miyam da pizari Tani Thui Suba Manipur Legislative Assembly gi Manga Suba Session gi ngasi humni chenba mifamna Manipur Appropriation number 1 Bill 2024 amasung Manipur Appropriation number 2 Bill 2024 pass tawkhibaga loinana National Register of Citizen NRC asi government ki resolution oina amuk hanna reaffirm tawduna center da amuk hanna thanaba house na adopt tawkhre MLA Lesio Kaisingna private member resolution oina pukhalakhiba National Register of Citizen NRC asi Khanaraduna Chief Minister Nongthombam Birena NRC asi kumja lisingani kunithoi gi August manga da form kiba mifamna resolution oina Lauduna Center da thaki madugi paukhum kumja lisingani kulhumdogi February 3 ta halaki paukhum adu da NRC asi center gi oina national level da chana hanabagi thorang di leitri adubu Manipur gi oina di khanagi haina paukhum pirak pa laikri haiki NRC asi mapung fana state asida chana hanba asi yamna maru oi maramasina state asida mapung fana NRC chana hanaba thabak pakhatnaba amata oina thabak tawminasi haina house ki members singi pungning singsin ki ngasi inform aduda Manipur names of good ngakpigani Manipur Names of Places Bill 2024 Manipur Goods and Services Tax 6th Amendment Bill 2024 Manipur Fiscal Responsibility and Budget Management 5th Amendment Bill 2024 Manipur Prevention of Malpractice in High School Leaving Certificate and Higher Secondary Examination Bill 2024 Manipur Municipalities 11th Amendment Bill 2024 Manipur Appropriation number 1 Bill 2024 amasung Manipur Appropriation number 2 Bill 2024 so introduced tawki Manipur da thokiba Irang manung channa nongmei kapnabagi thawdo amada mamang chahi gi September 18 da laikhidraba Manipur Police ta SI oiba onkhomang hawkipna meitei da onsinduna nongmei kapi haibagi khundam changdam leite haina Chief Minister Nongthomam Birena fonglokre wafama singasif Phamba Manipur Legislative Assembly mifamgi wahangi matamda sugnu SC gi MLA K Ranjitna star question amaga mailena hanglakpa supplementary question amagi paukumda Chief Minister fonglokhibani MLA K Ranjitna hai mitei miyamda nomi kapsilakpada chene haina miyamna hainaraba amadi pausi singda thawdo adugi matangda park sana yawkhraba miyoi aduda case panbagi mahota ex gratia piramlibagi maram karino haina house ki khuthangda Chief Minister gi pungning singsinki madugi paukumda house ki luchingba Chief Minister Nongthombam Birena hai laikhidraba Manipur Police ta SI oiba onkhomang hawkipna maitei da onsinduna nomei kapi haibagi parman fangde police ama mathauda laikhide haibagi report asida ex gratia pibani thawdo atogi matangda su thigali haina house ta thamki adubu Chief Minister na mahaki pakhum adugi mathakta sugunu MLA K Ranjitna me marida Peace Committee semlubadagi sugunu loikhibani haiba wafam phawba thamlaki wafam aduda react tawduna MLA K Ranjitna pungkhai amagi khanaba yanaba ayaba pibiu haiki mahakna hai Peace Committee sembadagi sugunu loibani haiba wafam adu handokadabani haiki bagalonena Manipur gi mafam kayada akanba irang tawrabasu sugunu da Peace Committee sembadagi numit kumarini Karigumba amata thokna lairakibani matam aduda lengakta security pibinaba haijarubada pibirakidabani haina house ta thamkibagalonna pendaba phongdokladuna makhatana wahang ado makhata kide Churachandpur gi DC office SP office mei thaba amangata thokhanba thawdoka mailena FIR nipan register tawre ani amana CBI la sinakre mioi kun identify tawri haina Chief Minister na haidi tani thuisuba Manipur Legislative Assembly gi manga suba session gi ngasi numit homni chanba numita calling attention da ke mega chandrona hangba wahangi paukhum pireduna Chief Minister Nongthombam Birena
FIR निपांगी मनुंगदा FIR अनि अमा CBI दा सिनरिबा असि खुलाई पाइबा मिलिटेंट सिंग यावरे हाइबगी फुटेज सिंग फंगबदगी हेना कुपना थिजिनबा सिनखिबनी चुरचानपुर गी थौदो अदुदा लैंड रिकॉर्ड न चिंगबा रिकॉर्ड अमता मांगखिबा लेते स्टेट असिगी मफम खुदिंगमकी लैंड रिकॉर्ड यावना दरकार लेबा रिकॉर्ड खुदिंगमक डिजिटलाइज तौदुना साफगदब मफमदा चेक्सिंग थमली लैंड रिकॉर्ड यावना दरकार लेबा रिकॉर्ड खुदिंगमक डिजिटलाइज तौबा असि चादा मरिफुगी चांगदा यावरे चुरचानपुर की थौदो अदु स्टेट पुलिस लेबा पुलिस पर्सनल अमा खुलाई पाइबा मिलिटेंट सिंगा लेमिनबगी फोटो उबदगी सस्पेंड तौखिबनी SP न तौरिबा थबक अदु महाकी तौफम थोपा ड्यूटी नि थौदो अदुगा मैलेना इरांग हौरखी इरांग अदु पुलिस अमसुंग सिक्यूरिटी की माइकेदगी क्यारक हन्ना वार्निंग तौरबसु हनबल लेतबदगी इरांग अदु नेमथनबा होटनबदा मियोय अनि सिकी सिक्यूरिटी पर्सनल कया यावना पुन्ना मियोय यांखैरों असो पनंखी स्टेट असेंबली मिफम फमलिंग चेक असिदसु कोकी खुलाई पाइबा सिंगना मखोगी सेपरेट एडमिनिस्ट्रेशन की डिमांड मैतई खुलसिंगदा अटैक तौरप लेप्री ngarang numidangsu Imphal East District ki Yangangpopi Police Station na konba thamna popi sanasabi amadi santi khongbalda amuk hanna attack taurakpadagi मैतई khun ngakpa amadi security force na su handuna chauna khuthokna kre हिरमसिगी मतंगदा फोंगबा पाउदा ngarang numidang pung 3 rom taba matamdagi ahanba oina kuki khulai paiba singna sanasabi tamna nongmai round khara kapsilakpa hauraki loinana numidang pung 4 rom tabadagi kuki khulai paiba sing attack adu hena kansilakduna thamna pokpi amadi Yangangpopi gi santi khongbalda leiba मैतई sing yum sing tamna bom amadi nongmai round kaya kaptharaki खुदक्ता मफम अदुदा लेबा खोल ngakpa amadi पुलिस की माइकेदगी हंदुना खुथोकना bahauki amadi attack adu हेना कंसिलकपदगी तंपाकी तोंगान तोंगानबा डिस्ट्रिक्ट सिंदगी खनगतलबा कमांडो सिविल पुलिस MR अमदी IRB की अचौब टीम अमलाखी मणिपुर पुलिस नौना पिरकिबा BP की गाड़ी यावना संगसिलखिबा अहेनबा सिक्यूरिटी टीम अदुना नोंमै कापथरकलिबा कोकी खुलाई पाइबा सिंगना लेरिबा एरिया रोमदा चंगसिंदुना चावना खुदहनखी खुदहनबा अदुना मरम ओइरगा अहिंग पुंग 12 की मतुंगददी कोकी खुलाई पाइबा सिंग अदु नोंमै कापा तपन तपना हंथकी अदुबु मरक मरकता नोंमै कापागी मखोल मफम अदुगी मियामना अमुक तानकी ngasi phawba oration purapang ngamdana leiriba state asida thokliba irang athubada loisilu kuki militant singa chatnariba suspension of operation su loktho u haiduna sidriba phawba chara hinbagi khongjang changsilakiba malem thongam ngasi Imphal East Police na fajin kre mamang thagi kunithoi dagi Delhi da numit mangani chara heluraba matung February 13 Imphal da thoraktuna खुराई कॉन्सम लेकाई लेबा YOS क्लब की संगलेंदा मखाता चरा हेनबगी खोंजंग चंगसिलखिबनी चरा हेंदुना खोंजंग चंगसिलखपना मरम ओइरगा महाकी हक्सांगी फिबम का हेन सोक्सिनदुना लेरमकी अमरोमदा ngasiga thana numit mapani chara helakhiba transgender activist asigi khongjang sawatna lamda masigi transgender amadi lekai gi maya bai bikyana mafum asida wakan ifam chathaki adubu ngasi nungthil pung ama makhairom tabada porompat police ki kangbu ama ambulance ka loinana lakduna mahakpu hospital da puna ba thorang tawaki पुलिस की थवंगु यानिंगदब फोंदोक्तुना लेकागी मया पाइबी अमदी ट्रांसजेंडर सिंगना तिंदुना थमकी पुलिस न पुनब होटनरबसु थिंगबदगी नुंथिल पुंग अनिरोम ताबदा इम्फाल ईस्ट के एडिशनल SP अमदी अहेनब पुलिस पर्सनल सिंग लाक्तुना चरा हेनबगी खोंजंग चंगसिलिबा मालेमबु पुनब होटनबदा ngaihak muknaba thoki adubu पुलिस पर्सनल सिंगना नमदुना मफम अदुदगी मालेम थोंगाम एम्बुलेंस ता हापना मखाताना लायंगनबा जेनिम्स हॉस्पिटल ता पुखी क्या कोई छंग ngam माजो कछु ngam अखोइसु मादों थौना फरगा चरा हेनगे हाइदना तमना थोलक मी अमतसु लेते इबन आई बोक थोकते आई ngamदेबा मागे मथमोय अदुके मतिक सोखरेबा अंगांग जिगे थमोय सो इजे मोय मपी मपा अमा ओइना अमुक्ता दिक थेमिरुला ओबा अखोइसु हराव जगे हाइबा एज ए सिटीजन एज ए पब्लिक एज ए इलेक्टर अमा ओइना मोय इलेक्शन दा अखोइना इलेक्ट तौरगा थागतकी बनेबा मोयना ngasi कार कांदा अखोइजुगा मोयगा खंगलाप लापतोकना कांदा मयुमदा सो लोनजलगा का VIP का दुदा लेरा कांदा AC मनुंगदा लेरगा नुंगाइबदो अदुगी लाइफ तो फंगिदो प्रचार फंगनबले ngahaktasu lakpiyu aduga मणिपुर मियामना थाता शुरबा फावबदा प्रजामियाम खमथेंगना हाइफम खंगदना वहालिबा सि गवर्नमेंट असिगे असोइबा पॉलिसीना मरम ओइरगा आइखोगी मियाम असि यौना वारिबनी मफम
matam chana macha manau sing khomjin tasin hodabadagi maitai ikhoida asuk waba dasa si taribani haina sugnu apan belopna fongdorokli langi akan bachaitheng fanglaba khamthengna waraba khungak libi sugnu apan belopki vice president m sangitana pawmi singda hai leibaki yamna luraba tanpham asida ima leibak kannanaba thawai khobak da hapna tumba chaba khangdana thawdang loriba I masel machin manawgi marakta bab tanadabagi mawong tawbasi mama obising thamoi yamna soi isa sing wakhal munna khantharaga lawriba fire pumnamak handokadabani sangitana makhatana hai state security force na lawriba thawdang amadi arambai tengona lebaki damak lawriba thawdang sing mama aikoina loina khangi aikogi iramdam aikogi ngamkhai aikoina ngaktana kanana ngakani hairaduna kukila halop singi matam loiraba su asi haujik famliba assembly mifamna sugi matangda miyamda sayet Janai naba bab tahandriba si yamna pende hiram sigi matangda aseng ba chumba sing leibak miyam da khangan gadabani lonena su makhata na thamba yaroi maming fawa panbirak leganu haina so makhata na fongdorakhi bayetna ba sanai na ba karino haiba khangan da ba amaka aikoi da phawli base masi atoma matamda sengdopiu aduga aikoi gi maikai dagi di susi makata na amukan na makata na sangdok pa yaroi haiba kay gumba sangdok lagadi sidagi hena kan ba makal makha kayagi akoi dharanara editation la thawai phawa thagani haiba se masi matanga akoi government da pen tawdare Haujik Manipurda koki amadi maitai furuk ani gi marakta thokliba lanasina maram oiraga Churachandpur district ka thangnei haiduna Kakching district Sugunu municipal gi jurisdiction da leiba area da tha kharagi mamangdagi internet data service ban tawduna thamli adubu haujiti sugunu gi law and order mahausa da hanjilakle amadi district asigi mafam pumna maktasu mobile data service tha kharadagi thingdabana sugunu municipal na konba area da su mobile data service phanghan biduna area sida business banking educational institution amadi government office sing mathau tohanba yahan binaba manipur gi chief secretary da sugunu municipal council gi caretaker chairperson na Jerol Pesinduna apel tarokli Bisnupur district ki manung chana leiba tawpokpi dagina thamna popi fawda leiba maya paibi singna khusamnaduna state force amadi khulnga liba isa singna khulai thadokpa yaroi isa sing khatnaba shaunaba yaroi haina ningthau khongkai thelda ngasi wakat mifam famkre wakat mifam aduda United Women's Development Organization Bisnupur gi secretary RK Tomisnana fongdor khibada tha tara suruklaba irang asida state force ta leiriba isa sing amadi khulnga liba isa singna mayambu ngak senduna lakhibani leibaki asukluraba tanfam asida isa singi marakta nungainadaba leibiganu Nachil Nanau Nakogi Marakta Shauna Katnaba Lerak Pamatamda Yumang Chapu Kairaga Kwakna Harawi Haibadona Mitop Mianza Sing Aikogi Yeknabana Harau Naba Lalong Ato Tobiganu Haiki Wakan Famadu Saru Yakibi Nintoko Mangolngambi College Relief Camp Talebi RK Victoriana Hai Yum Kai Maichak Padagi Ekoina Lanjinadna Relief Camp Ta Lerakli Basi Village Volunteer Singna Ngak Sinduna Lerakli Bani Village Volunteer Singna Kulai Thadok Lagadi Kuki Singna Landarakadra Haina Akiba Faure Tumba Yadri Haiki Wakan Famaduda Apun Belop Topokpiki President Haisnam Kiran Mala Tinungai Maya Paibi Secretary Lysram Leibak Lei Fubala Apun Maya Paibi Luki President M Yekana Singbat Lusingbi Kiasu Saru Yaki Lunina Isa Singna Kulai Thadok Yari Haba Kolau Sulauki Coaching to Ayenba, Panapuna, the one about Mata Wodo. I call my send that Tawapa Sabaki Tabaducho, Topiu. Isama Sela Mata Kanabigano, Imana, Imitagiba Ipita, the Napunama, Amoka Nakana Nabigano, Nasana Sagi Kulai Paisilaga. I call Jenna Single Lanting, never Matamda, Piran Mamai Tumna, Jenna Punama Halaga, Amtam Piran Paidan Lapa Matam, they chasing Wogan Vidamaka, Mama, I call Punamang I don't lady, I have Pokol out there. Hamzari sasing na loy ni Jabiyo ay nasukurum jari. Lansin na naga lay rin kasi kanana ngaksin kita na lay rin no. Village volunteer sing sila ay koy sing ngaksin kiri. Hay ba kita magta ay koy na su relief camp dane yam na nungay na potara ga lay jari ba ni. Ato di moy na kulay kutegi kulay thado kare hay ta kasi kuki sing sila koren ahin kumthara kadra. Hayem kumthara kadra no may karam gana kapthara kadage. Hay ba se akoy se wakhan da ningda wakhan se tumba yadre ba. Kasi I masil hatnaba
hatna sunabri pu punna wakhal taminadna Manipur Convention haiba thimda Kendra Mangagi Mera Paibi Club Organization Samata ni thuina ponchinduna semba United Protection Committee Nambol Sinduna Nambol Higher Secondary School gi ground da miyangi khananaba mifam mangasi pangthokre Thoramduda DPU BO Nambol gi President Taurem Khab Khuman Oinam Mera Paibi President Roma Isok Maning Lekai gi Mera Paibi Bimola na chingmana Thorma Pusing on a Saruk Yaki, Taronga Mailena, UPC, Nambogi Convener, TH Lamjingbana Fungdokibada, Pangtuk Liba, Mifamasi, Eko E. Maseli Marakta, Hatna Shunaba Lep Naba Amadi, Wakil Taminaduna, Puna, Manipur Kanminaba, Pandamda, Mifamasi Pangtokpani, Manipur Kaigadra, Kairidra Haiba, Tambangam Daba, Fifamasida, Manipur State Force Amadi, Arambai Tengolna, Kudlai Tadokani Haibasi, Yabangamroy, Laudiba Fireb Adu Hando, Lengana Arambai Sing, Kulnga Liba, Muising as if Faba Ponba Tauribasi, Yaroi, Fagi Hayagana Miam Roina Fabiro Haiki, Mahana Makata Nahai, Yam Nungaitaba Taudo Amana, Numit Karanigi Mamanga, MSU Office Bomb, Langsinduna, Mahari Asiana, Asopa Nangankiba Amadi, UCM Office Maitaba, Siguma Taungasi, Makatana, Amuk Tokan Bigan, Highness of Fondoki. Takupiro, Susampudo, Sandiro, Pupina, Terrorist, Riva More, Lady Kapudu, Mayamse, Tapu Kanda, Hanagi Tangulita, Badugumba, Kunshi, Adum, Interpomanipu, Holabu, Karigumba, Manipulanga, Karigumba, the new one of the show, narco terrorism, Kingdom Nambrasu, Number Miana, Adumba, volunteers in Shangatana, Adumba, Kukinakos, terrorism, Kingdom one of the Manipulanga, Mating Fangzeli, when All Bishnupur District Working Journalists Union ABDWJU Emergency Special Mifamamana United Meitei Pangal Committee Manipur Forum for Restoration of Peace Manipur All Kwakta Coordinating Committee Meitei Pangal Intellectual Forum All Meitei Pangal Youth Association Amadi Jamiat Ulema Bishnupur District ta Chilakpa Program Amata Coverage P Debagaluna Manipur da Ladiba Media Housing Media Person Amatana Hariba Organizing Asina Bishnupur District Asida Shilakpa Tharom Khuding Makta Paulo Bidanaba Appeal Tobagalena Pau Fongbada ABDWJU na Atheng Batamle Organization Sing Asiga Assistant Professor MD Rafizuddin Saha Eli Sanjoy Kauba Kwakta Dagi Mui Asina Amju Amadi ABDWJU da Lale Haina Haijaraktriba Fawba Athing Basi Thamkigani Haina All Bishnupur District Working Journalists Union Bishnupur gi Cheryl Amana Fongdorakli Northeast Culture, Literature, Language and Education a multidisciplinary approach high Bahiramda, Numini Chetagadaba, National Seminar Ama Ngasi, Manipur University ki Court Hall the Hodokre, Seminar Ado MUG Department of English and Cultural Studies na ELTAI Manipur Chapter Amadi, Alumni Association Department of English and Cultural Studies ka Studies ki mateng galonena pangthokpani seminar hodokpa aduda MUG BC Professor N Lokendra Cotton University Guwahati ki BC Professor Ramesh Chandra Deka amadi MUG School of Humanity ki Dean Professor S Imoba yauna maru eba mioi kiana saruk yaki Amaromda ngasidagi hauriba seminar adugi matangda MUG BC Professor N Lokendra na seminar asina Northeast da lairiba state chingi culture literature language amadi education gi mawong matau kaya ado mahairoi singna khangba ngamhalagani maramasina asigumba seminar asi mahairoi singi khallaga yamna toina pangthokpa mathau tari haiki asaduda masigi team masi lokhalaga nigi oiba akhang ahising experts sing asiga bin kana le basi topni aduna masigi today seminar asna masigi output ase masi Northeast India ki society culture religion and even politics ta leina tongan miyeng sing masigi yeng basna anuba miyeng aduna faidi ge and meaningful oiba adum yamna khoi productive oiba aduguma pot adu lakani haibe asa adu kamada paina masigi seminar decision Relief Center Singda Lairiba internally displaced people singi Semitlon Hengatna Bagidama Manipur Seva Samitina Seva Bharati Manipur Amasung Humanism Foundation ga Pun Kusam Naraga Nomu Oiba Skill Development Training Program Ama Bishnupur District Manung Chana Laiba Mangol Ngambi College Ningthau Khongda ngasi pangthokre Skill Development and Livelihood Training High Naming Thonba Training Program Aduda Saruk Yakiba Rashtriya Swayam Sevak Sangha RSS Manipur Prant gi
senior functionary Laisram Jatra Singna mi amagi punsigi awaba amadi nungaiba animak pullaga oi mai pakna hingnabagi khangba kanba amadi hotnaba lepa yadi haina relief center aduda leriba mi singda wakal thawgatki RSS Manipur Prangi executive member su oriba Laisram Jatra Singna ngasi shiliba training asina participants singda karamna sen ichang changdana sengom tharaga mai pakpa entrepreneur ama oina bagi lambi piragani haibagi thajaba su piki training aduda special invitee ama oina saru yakiba chengom thabada mai paklaba ningombam chingkhambana chengom thabada lairik haiba amadi paisa paibagi darkar oide supnatagi lupa lising animuk pairabadi mai pakna chengom tharaga imung ama pubangami Lausang Farmers Producer Company Limited ki CEO Hizam Thoiba Singh, MD Namairakpam Somorjit Singh, Director K Bunbun Singh, RSS Bishnupur Jila ki Jila Pracharak Thoksom Ningthem Singh, Jila Seva Pramukh Namairakpam Somorjit Singh Amadi Humanism Foundation ki Managing Trustee Dr. Wahingbam Rocky Chan Singh su training program adu da saru yaki February kumapanda Mahabaligi area kharada Maitei Lipungi minta paisa khaire haiba pau tabadagi Maitei Lipungi ichil naw singna thiba humbagi thabak chatharakpadagi miyoi ani ngasi Mars amagi ayukta Maitei Lipunda changjarak miyoi ani asi nisa chaba miyoi olambana makhoi ani gi tungi punsigi lambida khara semdokjana bagi tanja laujanaba Maitei Lipuna Overcomers Rehabilitation Center Langolda sinare makhoi ani gi center gi fee Maitei Lipun sponsor tawragani kanagombi singnasu Maitei Lipun gi ayaba yawduna paisa khaiba tawdinu haina fongdorakli District Task Force Immunization DTFI na District Health Society ga punna sinduna nomogi over district level workshop on National Immunization Day thoram DC office Longmai None gi conference hall da ngasi pangthokre thoramwi saruk ama oina PHC None PHSC Dolang amashung PHSC thanga gi immunization figures sing slide na utuna changdamna ki ngasi gi thoramdu da CMO Dr. Kamai Dr. Zendam amadi ate district level officer sing su saruk yaki Bengaluru ki Kundalahali Dalaiba Cafe Amadangasi Bom Pokhaibagi Tawdukta Miyoi Mapan Sokre Miyamna Khangnaraba Rameshwaram Cafe da Thokiba Tawdu adugi maram khangdoknaba police na kanna hotnari Anti-Terror National Investigation Agency NIA gi team amana Cafe adu da changsinkre soklaba sing adugi manungda Cafe adu da thabak tawba miyoi ahum yauri hairi pokhai khrabagi matungda maicha kiba lekide amadi cooking gas cylinder Pokai Kibagi Kudam Sufang di Hari Karnataka Police Chief na Haikibada Forensic Team na Kudam Changdam Oigada Basing Komjili Matungda Magcha Taba Maram Singh Fangani BJP gi Bengaluru South MP Tejasvi Suryana Haikibada Rameshwaram Cafe Founder Sri Nagaraj na Customer amana thamlamba khaw amana pokhai kiba dugi maramni cylinder pokhai kiba leite madu ta sengna bomb blast ni haiki hairi Arabian amashung Red Sea Iran back Houthi rebel sing amadi pirate sing na commercial shipping da attack makhata na chathari haina senior Indian official sing na fongdokre Indian Navy na attack na soklaba sing bukanna bagi thabak sing laukhali Gulf of Aden da merchant vessel ama drone attack tawkhibada Indian warship ama khudakta changchinduna rescue tawki Arabian amashung Red Sea commercial vessel sing na yamatoni attack chathariba singi matangda US Secretary of State Antony Blinken amasung mahakafa manaba India gi Subramaniam Jaishankar na handakta Munich Security Conference ta kopna khanakre leibak anina maritime problems singbu karamna thengnasige haibagi matangda khanaki hairi square kilometer million mari Pak Chauba Arabian Sea mafam singda Indiana warship dozen loinana long range surveillance maritime aircraft amadi drone thamduna peacetime mission kaya chai humbuta hena thabak tarokli hairi Aroibada moriba pau amuk hana Assembly mifam na ngasi Manipur Appropriation number 1 Bill 2024 amasung number 2 pass tawkibaga loinana NRC chatna hanaba government ki resolution amuk hana reaffirm tawduna center da amuk hana thanaba house na adopt tawkre State Force amadi khulnga libasingna khulai thadokpa yaroi I masel hatna sunaba lepu haibagi wakal infam sing chathakre
North East Culture, Literature, Language and Education a Multidisciplinary Approach haiba hiramda numit nini chathagadaba National Seminar haudokhre. Loinana Bengaluru da cafe amada bomb pokhaibagi thodokta miyoi mapan asopan nangkhre. Ngasigidi image pawdam pijaba matang asida losinjari meeting tabiribasingbo amuka hanna khurumjari.